Puramapu Kurumjari, Mayamna, Union Public Service Commission, UPSC Civil Service Examination gi success story Mai Pakibagi, Wari Kayama, Soidana Tabiramlani, Mai Pangabunabada, Makoina, Tenarakiva struggle, dedication, hard work, Mayamagi Matanga, Lunana, Madubu Taraga, Motivate Waiduna, Mai Pakiwasukeani. Examasi, Walgi, Tafes, Adi Quadigi, Luba exam singing Manunda money. Maramdi, Magi, low success ratio, Lunana Magi, rigorous or strict selection process na Maramweraga. Aduna chahi khudingi aspirant or candidate lataragi matakta exam asi thai tabu sumnagi candidate lising amaromdani select tawduna khalibasi ekhoi ngasi wari asisu adugumba UPSC success story amagini tabu mayamdagi top amani masi mioi kya amana tamjaningai oiraba yamna tangna thokpa UPSC gi mai pakhibagi wari amani wari asi Uttar Pradesh ki Pratapgarh hairiba district asigi Lalganj hairiba kungang asida middle class family amada Oikhiba Machin Manao Mari ki wari ni. Hariba civiling mari mag UPSC-Civil Service mai paktuna IAS amadi IPS oiraki. Adusu sumnagi chahi ahumgi manungda matang makoi mari mag mai paktuna Family of Civil Servant haina lebak miyamna khangnari. Imung amadagi amaka crack tawada waraba exam ni adubu hariba family asi koinadi makoi mari pokpada mari mag mai pakki. Hariba Machin Manao sing asigi khwaidagi ahan mamingna Yogesh Mishra magi ahanba attempt CSE-2013 da UPSC crack Touduna IAS Fangba ngamki mak housingna Indian Ordnance Factory Service UP da posted Touduna leiri mak hek thangnaba machanupi Kshama Mishra Makti attempt ahumlakta mai pakpadi ngamkide adubu mari suba attempt da maksu mai paktuna CSE 2015 gi batch da IPS fangki mak Karnataka gi kedar oibana hauzik commandant oina State Police Lane Bangalore da posting tari Lunana magi machanupi atombi Madhvi Mishra CSE 2014 da UPSC mai faktuna maksu IAS fangki mak Jharkhand kedargi IAS ni housingna Ramgarh district Jharkhand gi DM or DC oi aroibada khwaigi atomba manaunipa Lokesh Mishra mahak IIT Delhi dagi chemical engineering da 2012 da pass out tawduna chahi ani engineer oina Chambal Fertilizer and Chemical Limited Kota Rajasthan da thabak puro matung ahanbada UP State Civil Service da mai paktuna thama palom video oina puramki tungdam hak magi ani suba attempt ta CSE 2015 da crack tawduna Maksu IAS Funky. Ma Housingna Jharkhand gi Kodarama district ta DCC or CDO Chief Development Officer oina Tawagpuri. Maraktatna UPSC Civil Service exam si matang da basic idea or details khangbiningba experiencing yawiragadi aina hana video ama semlaga thagat chakrabani exam si matang da in details oina explain tawba video ama ai batama madi description da masigi link hapsaramge masidagi yengbinaba nolukchari Hauji mukha tarakpada Machin Manao gi khwaidagi ahan Yogesh Mishra na josto hariba maming leraba social media gi platform asita wangang bada phongdorak khibagi matungina magi Machin Manao sing yamna chamna khungangda chawroki makoi gi father RRB bank ki manager amani duga makoi gi mamana housewife amani piglingedigi makoi like ti fana horoki adubu makoi asuna civil servant oigani haibagi wakaldi hana khalubadi natte hairi loina makoi gi parents like su tamagi matangda yamna thawai yaujaba parents ni haina su tamki asumna mark 12 ta science lorki tungda IIT da tamba pamki adu entrance test ta rank khara nemna phangmadagi NIT Allahabad Motilal Nehru National Institute of Technology Allahabad ta Mark B.Tech tamki school college na chingbada UPSC Civil Service exam gi wakalamata khankiba laiti aina su tamki masigi matungda mahak engineering loiraduna Noida da IT company amada software engineer oina thabak puba hoki loinana matamdu da mahak UPSC gi wakala si pukau kre haki asumna chahi ahumlom mafamdu da thabak tawki matam sida magi machal sing graduate amadi post graduate na chingba loiduna Delhi da UPSC gi tayari tawba hoki adubu laibak thibadi makoi prelim fauba crack tawba ngamkide machal singi struggle adu yengladuna Yogesh Mishra na magi machal singi thakiwa prelim gi question paper singbu yenglubada mangondadi yamna laina tholami
Masidagi mangonda exam asi thaningbagi wakalon asi nahongnana phawrokki adubu tanjaduda mahaki office ki maikaidagi abroad hadima palebakta thabak tawba chanabagi khudongchaba masu lakhi adu magi wakaladi exam asibu try tawningbana hena lumna lerami aduna mahakna magi boss ta thabak resign tawduna exam asigi preparation tawnabagi matangda wafamsing phongdokpa hoki mahaki boss ki maikaidagi 50-50 support tawrami magi boss na hairaki nangi aningbadu tawbudi yai adubu maduna maram oraga mafam sida nangi achouba khudongchaba madi manglani haina maramdi mana lawriba decision thagadoriba exam asi arrive natte success rate yamna nemna leibana karima nangna mai pahawdaba taragadi nang halaktuna igi team da muhanna join tawbudi yagani adubu nangi seniority gi position asidi manglani hairaki maramdi chahi gap leigadoribanina aduna nauna hawba tabani haina masigi dil asi yamna kaina mangonda mangjaba natte khaladuna magi thabak adudagi resign tawnabagi decision ware basi lawki adubu hauji luri basi magi family member gi support ni mana ahan oibna responsibility mayam ama leirami ahan bada magi family member amatana mangonda support toramde even magi machan sing na fawba makoin harami thabak tokpagi mahutta thabak tawna parallelly exam asigi tayari taw haina online digi tayari taw haibana chingba kya loinana 2012 tadi exam asigi matangda hauziki matam asigum online da fangliba guidance or materials or kudongchaba haigadra asumna lairamba phanglamusu natte adubu mana kanjariba UPSC exam asi ka hena lu natte lai haibasi result ka loinana mai paktuna taknaba unnabagi damakta magi masagi amadi machan singi khalaga sab yungna exam asi mai paknaba honaragi haina lepki adubu mana tawgudriba thabak asi araiba natabana thabak ani paraga tawba haibasi oiroi focus tawba ngamloi haibasi Yogesh na khangbadagi ma risk lawrabga loinana thabaktagi resign tawki mahana phongdokkibada magi oina 3 main points madu mayamna kahena focus tawnadaba maduda mahana main focus tawki hairi ahanbada karigumba adom basic education natraga foundation asi yamna strong oiragadi asigumba exam asi chahi amada laina mai pakpa ngamgani haina thamki ani subada distraction bu avoid tawba exam asi ka hena luba exam oibana hanagi hainabi loina thadoktuna social life maruma pangsing mayamdagi tokhaina leiki exam siga mari leina da ba kuting maktagi chahi amadi mahak yam lapthok ki hairi yamna narrow contact thamki asumna tawgi maramdi distraction leitragadi magi aim da focus to bongam nabani ahum subada planning ni well plan tawba chahi amasida kari tawgadaba kari paba kayam kuina paba etc haiba mayam asigi matangda hana fazana plan ama yathologa thamba si tangai fade haina mangna thamki haiba pattern sing asibu mangna ningthina follow torok matungda magi hanba attempt da mai pakpu sungamki loinana masimak magi machin manao singdasu mahangna tahonki ningthina guidance piduna loinana makoisu matang sahi ahungi manungda loina mai pak pangamki haina mahangna thamki mana makha taaduna UPSC Civil Service Examination khaktana tana machin manao singna tharuba exam khutimakta mai pak pangamki hari Indian Economic Service UP State ki Civil Service Examination singba kayama mai pak pangamki hari loinana makoi khaktana tana atopa experience kayamasu makoi da contact toroktuna chamanaba guidance piduna hojik phawda mioi chama romdi UPSC Civil Service khaktana tana tongan ba state ki PCS exam na singba kaya mai pahanba ngamkre haina su aduna ngasigi wari asidagi aikoina tamsinba yabasi karigumba thabak ama aikoina mai pakna tawgena khalagadi thamoi sengna kanna hotnaba dedication hard work focus tawba well planning tawragadi soidna mai pakpangami haibasini matang asina kasi video solution jage video asina adom da no bukhara khangjin bana tragana kana bukhara do su pi hana khanbiragadi like share loinana channel nasibu subscribe to bukawi ganu matung da su interesting oiraba kana raba topic kaya ama pudana laksage punamapu tasi khangsi gi mai kai degi kai khono uchari